Hospitalda Thadoi asokpa nupi adugi manakta changai. Nupi adusu maitluda pirang sintaduna mathwai nungaitana bed aduda hiptuna leirami. Thadoi nupi adugi manakta changsalduna kedaure kaplade. Nupidu mapidu taithokduna Doctor, aibu mafam asitha kanana purakpano. Lambida accident thoktuna leirambadai aina hospital asida purakpani. Ado yumgi phone number ga khangladi hairo call tawraga haikinaba. Nupidu tapna Doctor, aigidi yum leite. Aigine haibada ngasigi malem asida kanasu leitre. Makhoi pumnamakna aibu inthokpire. Isormani khanjaruba mahakna fawba aibu inthokpire. Thadoi nungaitana nangi nungaitaba wari singdo aingonda liyo. Ay nangamgadaba oiradi ay nangi nating soidana pangani. Doctor, aigi mi Anjali kawai. Hairaga wari pumba Thadoi dalirami. Thadoi su Anjali gi wari duda munna darami. Wari riba loirakpada Anjali hikna kapai. Thadoi Anjali gi wari di taraga yamna nungairamde. Anjali gi manakta famduna Anjali kapkanu sai. Nauma natraga naumadi makoina nangbu soidana lawba lakhigani. Doctor, ai hilindre. Ai fa mafam asida karigidabak ubiraklibano. Adumaina haigano. Nang hingkigadabane. Kanagi su khandrabasu piklibana zagi khanduna hingko. Aina nangbu yumaduda thingani. Makoina nangbu lakshilu haiba yatraga logi mateng lawgani. Anjali pirang nuchotlaba mixna aniduna Thadoi da yengduna Doctor. Thadoi Anjali gi khutta paiduna aibu thajau. Nangi nanemna nangu mama waina soidan lawshingani. Somda thaba mama zakrabanina thabak pumba magi mathakta loina tarami. Lan maboki manakta chansilaktuna machin machaduna bubo akhoi mama di. Thaba masuda yengduna Nai mama isugine kabok lebe zaki. Lan peduna bubo mama gi manakta thilo. Haiduna mabukta ningai tarami. Angang adugi ningai da thaba khangwa ngamdre. Thaba sauna pikliba masugi managanda khupakna thaduna hairei. Masisu phatloidawri. Angangina mama hisabidu lawdawri. Lansu hehek launa kaptuna mama bu kauduna kapli. Thaba masugi manada laiduna nangamda kapningbra ha. Kapningladi kapu. Haiduna chay ama lawduna karisu khangdriba angang aduda fubirami. Masuna kapadu taraga tamasu imungdagi thoglai. Karino mama nang tawribado. Haiduna chay adumali. Masisu mama hisabidugi manakta chalhankhraga phadawni. Mama masa sangdana isa ase manghalaba. Masugi khudangdu chingduna nangda lamsi shiroi. Haiduna phui tamasu sauna thabagi mamaida khupakna thai. Nangse mama amaniko ngasi fawbada aina nangwanda fukiba chekhiba leitri. Nongma natraga nongmadi gyan tarakhini khanduna khangduna leirapani. Adubu nangdi mi oiramdre sa oirame sa. Nasu fawba nuksiba ngamdaba nangi thamoido nungdagisu hena kali. Lan mapuda konduna pupu akhoi bubu na furiba. Haiduna dafam singdu mapuda yenghali. Naujariba masugi haksangda Saifamgi mami tabaduda tomal sauna magi napida yengduna ngasidagidi nangsu yum asida lebe yaroi. Thaba mana tawriba singse lale haiba khangjarei. Mitlu pirang ihauduna mai baba nanai debi yamna lanjare. Buboki nakda lao bubok nang bupura roye. Haiduna makuta tingthoi. Lan maboboki na yengduna mapugi tunglomda lotki. Tomal magi napida yengduna nang na fatabadai karisu lanjadrabi ima wadubusu yum asidagi tanthokpikredana karaidano ima waduna leiramgadaba moi baba aine imabu soidena fangneba thigani mane megi irase amukta gakpiu haijarugani tanjadada gari ama thaujilai tomalga thabagasu gari adada yengi gari gi thongdu hangdoktuna Anjali tapna kumdarei Thadoi su kumdarai. Thaba pakhatna mamogi manakta sensenduna ibema kaidawre imawbo. Anjali manemna adumna imaw kaina kaurakpaduda
ngakpana loire. Thaba wa makha amuk tarai. Ibema ngasidi tumduna leirambana ma aise haugatle. Imaubu imana kaya ada thina tawkiba. Nang imabu ngakpiyu ko. Haiduna makhutlanaduna haijarai. Anjali manemgi wahaidida harauna kamnok tawduna. Ima adumna haigano namaudi apambini. Ngasi imana namaubu nungsibirakpase namau yamna harawi. Ngasigi asamna matam chupada namaubu adum nungsibiyu ko ima. Panglaba nane maina senglaba imaugi thaboibu pasak khangludrene. Imaudi sagai asigi tamjaningai oiraba mau haibadu oirabe. Haiduna mamubu konduna kapi. Tomal thadoi de yingduna. Ibemana kana. Thadoi nofetauna. Baba aigi ming thadoi. Rimsta doctor ina pujabani. Anjali bu thinjarakpani. Anjali tapna. Baba mahagnane. Aigi thawai kanbirakhiba. Accident thokpadagi doctor na ibu hospital da pukhatpiduna layengbiki. Thaba thadoi de yingduna. Ibema nangi laman pusi supa singba ngamjararoi. Imaubu amu mane maingoda sinabagi nahaki laman yamna toli. Thadoi nofetauna kaigi lamanoi ma sidi miyoiba moibei miyoiba mada mateng pangbani. Hayengwai ima hoi mayamdagi amu mateng lawrakpasu kana khangbano. Tomana mapangda sum sanadana leire. Imuda changlukisi bema cha nungga thakho. Baba ngasigi dina cha thakjararege nauma thaklage. Ibema cha da oirasu thakminaradi nungaidawni. Ima ngasidi khara thuri adoine. Adudi ayamu hankinaba tawrage. Anjalina doctor ngasidi doctor na ibu anabu mapu ama popire. Thadoi nafetauna sidi doctor kagi thawni. Ado fare namu inarase. Anjali nafetauna. Hai doctor. Thadoi sugari de thawduna chakhirami. Thaba mamauda nixine yingduna. Chango chango. Nangsu nangi kada potharo. Nasado fatri phau thabaka amata tawba yadeko imausidi. Imana ne loina tawgani. Imauna fatri phau. Anjali ga langasu imung changkhri. Tomal magi nupida yingduna. Aise pangkhreda. Nahana khupakna tharamasu fadawni. Nganna gya la amnaba. Thaba nafetauna nanai nubina gyan tare ise yamna thenglabo harisibo makhoi babo. Thengdi haisu haibani mama nangna gyan ga tarakpasi ai yamna harahoida khangdeda ngasi se nangse khangnung hek nungsirakpa hairaga khajaide si thaba paiduna makhoi baba sidiba hanura kansida ingau hek ngausinardana hairamaga imungda chakhi tomal sunoktuna yengduna lehawi. Asamna namisu tasile laisna isyari tapna kumthaduna kisalamda change Radha mamau changapadu ubada ibema nangbu kagi kuma ino ima da harakpa yadro ima na phana suhai section de he ima rumda sumlai bado waye ima gi mateng pange na changakpani nangonda kanana mateng pambiyu haige ima laisidi ima nangam na batawni imauna mami mamai pangji faudi Laisna nafetauna ima henjang da oirasu semge yade haibani sa thoibi nangbo ima loine tawge haredana ibungodi kada lehubra mamanaba ama unarunena chakhi ima karino madugi angangduna tawribaduna imausi tha susule khanglabaneba ma khangni handa halakisan ima na pangpada pakhale na chakem ta tawdiye pakhata yaribo lakadawribase isu ko halahenine Thadoisu hayeng lakani haibani. Ngasaido thaba ama sathoe haibra. Ado nangbu kai saninge. Laisna nafetauna ima aide singju yamna janinge. Adade nahana haibe yadro imada. Janingba pot hek jahodabadane. Isodo tinta gadoribani. Isu tinta baga yapot nate. Nangi singju do ima suge. Ima aine sida phamna surasu adum yani da ima. Yade dana tamina dum phamu ima toge.
Somda Pinky chak thongge tarambadagi khanghaudana makokto ngaurakpadagi leimaida haidaduna tai mataududa pakhana Santi mamogi manakta senseli mamogi masadunomdana Pinky imabu kaidauragene kaubadu tamalaktabadai ibungo imause kainom tawkhrene nangbo gitsu taraduna kisalamda thuna changai pakhatna ima kaidaurage imause kainom tawkhrene nangbo Git magi napigi manata sangsinduna Pinky haiduna masanamdana haudokli Ibungo imause kada pusinbiyu ima makharomgi nataimado amukta kaurukhiye hairaga hobe chakhi Git Pinky bu thangduna magi rumda purai phamung aduda hifaladuna Pinky gi masadunomduna Pinky dana gorsi tadrabo Magi nupigi mataududa Git pakhatpana yadre thamoida isor mabu ningjari Doctor Salakle Pinky bu yengli ngahak yenglaba matung Gita nafe tauduna Hidamcha nabong nupise thabak suhanba yadre arumba posai thanganba yadre sidaidi Santi pakhatna ibema imongna nariba laina asibu kari laina no Pinky gyalai mamit anidu tapna pangai Gita nafe tauna Hidamcha namause tha lepe Hidamcha isu phangadauri Santi harauna imabu tha lepe ba asengbra Gita nan haribasibo asengwani Idomcha na pamjaba isudo laklani sidaidi Pinky paudu tabada haraumankibana mapi irachelai Gitsu haraubana loirei maithongda mamwa nokjari isu phangdoraba ai mabo oidoraba haiduna harauna chongjei Gita Pinky da yengduna Pinky sidadi thabak tawba yadre nasado yamna lenganu chatpa khotpada seksingadabani Git noklaga Itaima thabak tilardana makong phawba lebak ta halaroi hekta thangladuni nanauna Gita nokladuna angawba sidia asi hairaga punanoi Somda Laisna phamungda tumdra leirami makeup khangthok tholai table da lairiba bottle du lamdana ising thake tawi adubu ising yaramdre Laisna phamungdagi tapna hawatuna ising lobulai Khongpham chahaudraduna isedadu sinduna isedagi ontharai Laisna khonjel hauna ima mamawna lawbuda tabada Radha magi kadagi tholai mamawna taramiba mataududa pakhatna lawrai ibema haina lauduna sensalai mamawu hogatuna ibema khayin torisibo Laisna mitlu pirang sinthaduna manembo yengduna ima ai isasibo mamukta kanbiyo haiduna mabukta pai Radha kaptuna isu karisu tawri doctor chase ima gari thodo halukige hairaga mamawu thanalaga chenthoki Laisna mabukta paiduna isa karisu tawri nangi dabak mama lai basidi mama na lai ngaida isabu karisu tawloi Radha security khara kaurakduna Laisna bu hospital tamna puraami Robert Leramde mama nabai machagi sosti sakhirami Rajen su thabak chathuami asana lakpana hospital yorami Laisna bu emergency room da pusinkhre karina toriba matausibo he sor imauge isuga aso engam amata yahanbi kanuko Radha phone da lauthokduna Robert da call tarami adabu Robert phone da pairakte nganbada amuk tarami nganba call da pairai hello Idamcha Radha kaptuna wari pumbali rami nganba pakhatna Idamcha kai hospital dano ai hojimok lake Rasmidi sididani ai ambasu phone pairakte thangamukta chalusu hoi Damcha ima hoi hana laksarasan ai iyambaga laklage asi haiduna phone thami doctor ama tholai ima se efficiency gi mi oiraba mani bungo mani ai gi imaugi fibambu ima haujimakidi tambangamde iso khorambiyo athubada operation ama tawdaba yaroi ibungo imaubu amukta unajage ba ima madu kya nungagadaba mandre Radha kaptuna makhut ani lonaduna ibungo imauga amukta unahanbiyo imaugi makumta nathaduna asoy angam yaudana mamit mamoy pangjaro haina nathadage Radha gi madaududa
Hoi ma, fare, kuibadi yade. Hairamaga doctor da chakhi. Radha mamauna leiba roomda changai. Laisna masadu pere pere haiduna leirami. Mamaugi matauda Radha khangkap kapai. Mamaugi manakta sangsinduna mamaugi makoktu nanthaduna. Imagi bima khonglu purab yaudana namina mai pangba oyoko. Laisna waraba mamit aniduna manimbu yingduna. Ima dabu amukta yengjage. Nangda laglani isa thoibi nangda laglani. Ima laibak thibi nama oirubana. Ima amadi babungi seba matam lomna tawba phangani haiba namau thajaraktre. Karino nangna hairidubo imau karisu tawroye. Ima lairibasidi imau karisu tawroy. Laisna manemgi makutu chena paiduna milu anida pirang sinthaduna. Ima dayamna uninge dabak obiyo. Nangda laglani haiduna mamaugi makoktu nanthai. Doctor ama changaktuna ima yari thopikro. Radha mamawu nungsina yengduna imau karisu tawroye. Ima mapanda lairuge ko. Hairamaga kaptuna thoki. Asumna operation su hokre. Radha mathamoida isor mabu chena thawni jaduna lei. Tanjadada Rani ga thadoi ga sulai. Rani pakhatna Radha imaugi fibambu kamai tawrige. Ise imau do doctor mayam changduna operation tawri. Ise aige imau karisu tawrai ko. Rani su kablai imau karisu tawrai. Iso lairi basidi imau karisu tawrai. Thadoina ima ai doctor amukta unaruge. Hoi unaruro. Thadoi doctor unaba changki. Somda lembasu hatu mayimda changai. Sumangda leptuna Rosni haina kaurami. Rosni taraduna mapanda tholai. Kaidarage moi tamo adu kana kabuidubo. Ai imungda thabalo shilubani. Aikoi san thoido. Isedagi on thayedana hospital da pukhale haine. Aha isan thaibibo. Kaino ne haisibo. Moi tamoda kanana hairakpano. Nganbana hairakpani. Operation tawbagi pusingkre. Leshelo Ivani chatnaba. Isa thaibido. Itay moida thanamo. Rosni pakhatpana yadre. Kaino ne tawrisibo. Moi tamo ihak tangai biram. Ai angangse ise hoida amukta thanamkhige. Phigadi honglaroi. Hairaga hobi tawri. Somda Radhaga Raniga isor khoiramduna leirami. Tanjadada operation loiduna doctor sintholai. Radha doctor singi manakta sensinduna doctor aigi imaugi fibambu. Doctor tapna mama machama kanba ngamle. Radha mamoga masuga karisu tawdre haibadada harabana loire. Haramankhibana kapai imauga isuga karisu tawdraba. Doctor dada yengduna makhut ani lonaduna. Ibungo doctor nakhoigi laman ima pusi asimagi kauzeroi. Doctor du nafoi tawna ima adumai tawbigana fate. Sidi doctor khoigi thawni. Ado agi cabinda mi changbiro. Asi haiduna chakhirami. Thadoina ima ai changlurage. Radhana hoi nang changluro. Thadoi su sangki nurse nupi amana angang pamdana tholai. Ima nasunapa nuksiba mapangle. Haiduna angang du Radha dapi. Radha masubu pamduna masugi khazaida nuksina chupi. Ise aigi isunitu yengo phajadra. Rani sunoktuna isubu amukta pamgedana. Haiduna Radha dagi angang adu lauduna pammi. Radha nasusudi onthokna nusikreda. Angang dusu Rani na pambadida khangkap kapai. Radha angang du amuk lawi. Radha na pambadagi angang adusu kapatokri. Rani noklaga moi mi kase masakangla maline ngasi picture siswa. Hairaga noi Robert ka nganbaga susangai. Robert pakhatna machagadu hana yengdri. Ima laisna ka sitawdaba natro. Radha noklaga karisi tawdre isu nungsiba amasu fangle. Ye une khayada nungsiriba angangno. Mama pura male haiba. Robert laisna kemta tawdre haibaduda sorsaning tana holami. Angang duda amuk yengai nungsiraba masagi maithung ubada nafai tawjai.
Rani nakfetawna Leisna malise atay nate. Ay kay Robert na imaw Leisna bu iham nagsibay ni. Robert noklaga ahingodagi Leisna na helaga na kanamandoy ba. Rani noktuna nang mandoy ni dana. Adubo nang nanuksiba na henkibay isuse imaw Leisna malidana. Khang ni dana ngasidi nupi fuge mapa malhandabay nupi yaygi ngasi. Asumna wari sanaduna leiringai Leisna su operation loiduna inthorei. Robert Leisna gi manakta sensinduna Leisna gi makutta paiduna Leisna kinta tawdraba nangbo. Leisna nakfay tawduna konzel tapna hairi. Kemta tawdrada. Dadi pa kalure. Ngasidi Ivani na matam kuina mangjarakpa. Ivani gi nusi kudalda taibang mangfaunare. Ngasidi dayam na harawe. Leisna Robert gi makuttu chetna paisinduna maithongda mamonogduna da eksu harawe. Ngasidi isu mama haibudu oiri. Robert nungsina Leisna gi makutta paisinduna ngasidi THAMOI yanigi takna thanaba yadraba nungsi kisina amuka hena china kikre. Haiduna Leisna bu koli Leisna Robert bu konjai. Radhaga Raniga yengnaduna chap manana khawdemai aham anidu kolambadagi sasa thadoknei. Robert noklaga ngihak na jaga namoga romance to basida yekrapone waiba. Radha noktuna isagi romance to matang matam jadiye mafam ase hospital ni ne. Robert nafai tawna ima hoisuna halwai tawra amida noi noi gi matam hendokraga khangsina daba tawno natra ima ba. Leisna Robert da khuzna si Robert khangduna khanglalari na ye hingjabi. Rani noklaga namaido thabagini khariya si uibema. Asumna Leisna rumamada pusilai makhoi taidi cha thakpa thokre. Robert di Leisna sangduna lehawi. Robert Leisna da yengduna ngasidagidi nangsa isagi mama nungsibi oirabani ko. Leisna nafai tawduna aduga dana isagi mapa nungsiba. Robert Leisna gi makutu chetna paisinduna punsi supa thadoklaroi haibagi matagum chetna paisinki.